Maitai furupu ichum chumna aranba tahaliba PUCL gi mathakta lariba club faina paibi miyam gi khusamnaraga police station khudingmakta complaint chahum gi mathakta thagani haina Rajya Sabha के MP Sana Zawalai mana phongdokre Dalit Sahitya Academy Manipur na senduna Manipur Press Club ki Loukhatkhre holding asi chathakiba reception program da saruk yaba lakiba MP Sana Zawalai mana paumi singna hangba wahangi pakhum piraduna wafam asi mangna phongdokibani Dr. Bimrao Ambedkar gi 153 suba birth anniversary gi chahi ama chupna chatharakpa observation da national amasung international award phanglakrabasing Taramna okpagi ngasi pangthokiba thorom aduga mari leinana MP Sana Zawalai mana hai Manipur da Meeoi amana afaba thaba ama torakpada madubu pukning thogatpibagi chanabi khara watli aduga pamdaba ama ge mibu hanthana yengba ngangbana chingba tawbagi midi watli masina afaba thabak tawjaningba kaya sumyamna mahake asoiba amada kari hairakani haibada kibadagi tumina leishin khiba kayani Asiguma kaya asi thadokna mipung khudimangna pungning thogatpibagi hainabi thamlaba matamda afaba khunai ama semangamgadabani asiguma khunai asida Dalit Sahitya Academy gumba lubasina tongan balam kaya da afaba thabak tawbasing mupungning thogatpa asi afaba khongthang amani asiguma thaba asi makhatana so adumokta thabangamba oimina se haiki ngasigi thoram aduda Bharatiya Dalit Sahitya Academy New Delhi gi National Secretary Dr. Yumnam Mahendra Kumar Manipur Art and Culture Department gi hanagi Director Dr. K Sovita Manipur State Scout Union gi State Secretary L Tondon amasung Social Worker Nongthombam Dilip Kumar na thorongi maru oiba mithunglen sing oina saruk yakhibaga loinana Vietnam New Delhi amasung Hong Kong na chingba mafam singda chathakiba tongan program kaya da mana mathum phanglakraba Meeoi 35 da achamba khudol pot tamduna ikai khumnaba utki ikai khumnaba manghanba yawba poktaba mapaga tinaba Meeoi amadi prosecution na evidence puthokpa ngamdabadagi acquit chawkhre Manipur piklabasu chahi nauribi nupi macha singda miot minai chathabada natana masagi ikai khumnaba manghanbibagi tongan ba thodok sing thorakpagi manung chana masagi apokpa laikhidraba matungda apokpi mamana mayum panba poktaba mapana hanjin ikai khumnaba manghanbiba amasung thogdo asi apokpi mamana khanglabasu khangsinnadabada natana police na hangbadana mahaki anauba mapuroibana kihanbadagi haidoktabani haiduna khumba thogdo amagi case ka wailda Kona nupi macha sigi poktaba mapa amasung apokpi mamabu mara leiri haiduna kona conviction pikre ngasi fast track special court number 1 Manipur gi Judge RK Memcha gi court na Pokso Act 2012 ki tongan ba section ani gi makhada mara leire haiduna lauthoki ba judgment amasung order gi matungina court asina fadok piraba singdi sagol tongba mayai lekai degi moirang them ibochau yangkhai gi nipan apok lai khidraba M dana amasung ma ki anauba loina bi moirang them ongbi angau leima Elias Abeni Court ngasi lauthokiba judgment amasung order gi matungina ngasi dagi chahi taruk longi mamangda kumja 2019 ge August 3 da Imphal West District Police ki Women Police Station da aiba report ama file taraki report aduna phongdopagi matungina chahi nauribi nupi macha ama bu maha ki poktaba mapa asina hanjin ikai khumnaba manghanbire poktaba mapa asi khaktana tana maha katina ba khaidem mayai lekai lai haraupam manaktagi hawaibam manglem jaw humfu apokpa laikhidraba HB ra kauba Meeoi amana su nupi macha asi gi kai khumnaba hanjin manghanbi ki haina charge tawrakhibani hari nupi macha asi bu poktaba mapa amasung mapa asi gatina ba Meeoi asina ikai khumnaba manghanbire haiba wafamna August 2019 da complaint asida nupi macha asina haidorakpani hari complaint asigi matuina police na Pokso Act ki section 621 amasung IPC section 34 gi makhada case FIR number 33 2019 register tawduna lokhatlaga investigation chatharakhibani thogdo asigi accused singni hariba poktaba mapa M ibochau amasung nupi macha asigi apokpi mama angau leima Elias Abebu August 3 2019 ge mathang sitna nungthil gi pung 5:35 amasung 5:40 tarakpada faki aduga H maling jawna numi asigi numidang pung 13 rom tarakpada Women Police Station da surrender tawrakpadagi faki haidi Police ki maikai degi case asigi investigation chatharaba matungda mari leinaba court charge sheet thangalakpadagi fast track special court number 1 Manipur na special trial Pokso case number 98 of 2020 Loukhatlaga wild chatharakhibani haidi case asigi wild chatharakpada prosecution gi maikai da special public prosecutor A Nilochandra na lepki aduga case asigi aroiba hearing tha asigi amada pangthoklaba matungda reserve tawduna thamlakiba judgment amasung order na ngasi lauthokhibani haidi court na ngasi lauthokiba punna lamai 34 Panba judgment amasung order gi matungina nupi macha asigi poktaba mapa M ibochauba Pokso Act ki section 10 gi makhada fadok pire aduga makya pokpi mama angau leima Elias Abebu na Pokso Act ki section 21 gi makhada fadok pire haibaga loina case asigi accused number 2 oiriba H malim jawdi mangonda case asiga mari leinana tawrakliba charge sing dagi accused tawre amasung mahaki bail bond sing cancel tawre haiki thaudo asida mak chenai haibagi matangda Prosecution gi maikai dagi well chathabada mathau taba chapchaba evidence sing puthorakpa ngamdabana amasung mangonda charge tawriba sing evidence piraktabadagi maha case asidagi accused tawbani hairi ngasi court na pikhiba judgment amasung order gi matungina fadok piraba M ibochau amasung angau leima Elias Avegi bhatok gi matam lepthoknaba
sentence hearing pangthokkhigani hairi da thaktabana Gaza-gi landa puna chahumga taraga humdoi sikre chahi ani fajilaglaba Gaza-gi landa chana thaknaba polamsing fangdabadagi sikhiba migi masing puna chahumga taraga humdoi rom sukre haukibu pung kunmarigi manungda Gaza-da chada thaktabadagi Meeoi tara amagasu sirakhibani lan asida Israel lan misingna hatkiba Palestinian gi masing puna lising humfuni thoiga chanipan ga marfu taraga manga sukre aduga sokpagi masingna puna lak amaga lising yangkhaini pan ga chamapan ga kun ga tare lom henkre haina su report asina makha tari China gi military parade gi lapthokna leina ba pil tawkhre lakliba September 3 da China da pangthokadoriba military parade gi lapthokna leina ba malem gi luchingba singda Japan apil tawrakre panba yabadi China na chahi khudingi military parade pangthoktuna lakliba se ani suba malem gi lanjaw da Japan gi makuta China chawna maithi khiba adu buning singduna pangthokpani adubu Japan na China gi wakhalun asi malem gi laibak singda lana sandokna bahona bani haina lawbuga loina na China da pangthokadoriba military parade asida malem gi luchingba singna saruk yadana bahairakibani leiba ani gi thawong asina maram oiraga malem gi luchingba kharadi chappa yabagi fibam da leire maramdi China amadi Japan gi wafam asida karamba laibaki oina illaga chatkadoribano haiba wahang ama chawna lakhibani hairi Ukraine President Trump da thamlamba thajaba mangladuna India khaktana lan khamba ngamgani fongdorakre chahi henna soknaduna lakhiba Ukraine amadi Russia gi lan loisina bahonaramba US gi President Donald Trump na thamlamba thajaba mangkhibadagi lan asi supnagi India khaktana khamba ngamgani haina Ukraine gi President Vladimir Zelensky na fongdorakre hairi Ukraine gi President Vladimir Zelensky na India da chobalan khambagi thabak ngamgani haina thajaba thamlakliba asigi maram kaya lai India hairi balaiba asi Russia ga matam sangna dagi hauna phaba mari thambaga loina na defense ki lamda amana amagi mateng chawna pangna duna lakhiba laiba amani loina na hauji Russia da India macha lising kaya lairik tamduna lairi loina na Ukraine da so India macha kaya lairik tamli maram aduna India na khanaba mieng changduna Russia ga wari sanarabadi Ukraine gi lanasi khamba ngamgani haina fongdorakibani panba yabadi President Donald Trump na Zelensky amadi Putin aniga unahangani hairamlaga Alaska da unakhiba du da America na lona thupna makhoi gi kanaba yenglaga thabak torumkhibani hairi Army chopper na Punjab ki chaw maraktagi CRPF personal kungani thoikankhre Indian Army Aviation na ising ichaw gi imai wangkhalakhibadagi khudong thiba ta aduna leiraba CRPF personal kungani thoi amasung micham ahum kanduna ngasi Punjab ki Pathankot district ta Madhopur Headworks manakta angakpa rescue operation ama chathakre Indian Army gi matung ina Singthaningai oiraba nongchingi phibam sing leiraba phawbada khudong thiba aduna leiriba miyam kannaba ngasi ayupung 6 ta helicopter sing sijinakhi tim aduna ichaw marakta khudong thiba ta aduna leiraba Meeoi pumnama adu mai pakna puthokduna makhoibu khudong thiba thoktaba mafamda thamkhre Meeoi sing adu putholakkhibagi matung thunama makhoina changjafam lawrama building adu ningkhairakre maduna takpadi rescue operation adu matam chana amasung mafam khangna pangthokhi haibani Rescue operation asina Indian Army amasung mafam dugi authority gi marakta fajaraba khusamnaba dusu uli maduna emergency singna thuna amasung fajana pakhum piba ngamhali Himachal Pradesh amasung Jammu and Kashmir da nongkana chutharakhibadagi Sutles Bias Ujha amasung Ravi gumba ising pathoklaba turel singna Pathankot Hoshiarpur Gurdaspur Kapurthala Fazilka Taran amasung Firozpur yauna Punjab ki district singda ichaw thohanki masigi mamangda ngasi additional deputy commissioner Hardeep Singhana Jammu and Kashmir da letana nong chutharakhiba maramna Pathankot ising imai wangkhatkre hairi aikoina evacuation center ama oina Pathankot ki Rawa Swami Sangha Rias Khanki aikoina evacuation center asida miyam puthorakani amasung chinjaki chapchaba tharang sing adu sinnagani haiki IMD gi matung ina Jammu RS Pura Samba Akhnur Nagrota Kot Jalwan Bisnaha Bijoypur Purmandal amasung Kathua amasung Udhampur gi saruk singda nong kana chugani akhak arau thokani len fawba tabagai hairi nong akhak arau tawdringai manungda miyamna yum manungda leinaba amasung anemba mafam singda chattanaba loinana official safety advisor sing innanaba authority singna pawtak pikre Afghanistan gi accident da kunga manga sikre Afghanistan da thokpa lambi gi yamna laibak thiba accident amada bus amada tongduna lakpa Meeoi kunga manga rom sikre report asagi matung ina laibak thiba lambi accident adu Afghanistan gi Helmand amadi Kandahar haibalamgi marakta thokhibane accident aduda Meeoi kunga tare lomna chawna sopan nangki panba yabadi Afghanistan hariba laiba asi malemgi accident khwaidagi yamna thokpa laibak singi manungda amani hairi Pakistan gi ichaw da chanipan sikre yum lising tare lom yamna chawna amanga ta thokre report Pakistan gi ichaw da chanipan sikre loinana yum lising tare lom yamna chawna amanga ta thokre report fongdorakli report asigi matung ina ichaw sina maram oiraga Meeoi la amaga lising yangkai rom safagadaba mafam singda thangdoktuna thamkre hauji ichaw gi awaba amadi khudong chadaba kaya mayoknariba laibak Pakistan amuka kanba nong churakpa yana leiri haina
weather report na phongdorakpadagi cheksinna lainaba government advisory thokre hairi Pakistan matam pomada India gi mayokta laiduna terrorist thajilaktuna kayara khanalandarakuna micham kaya hatkhrebasu amadi matam pomada India da maral kaya sizinduna nuclear bomb na landagani haina ki khangpirabasu India gi minungsi utpagi thabak ngasi shu adumak pangthokuna lakli hauji ichaw gi kham thengna awaba mayoknariba Pakistan da mangjongna ichaw tholokpa yana leiri maram aduna lokhatpa yaba cheksin tharangsing lokhat haunaba haibi khiba leikhrabani satellite image tagi fangba data da yumfam oiraga India na yeknaba leiba ama oiriba Pakistan da nongkana chubadagi thin haina khangnaba dam isingna pik thana leire maram aduna ichaw tholokpa yai haina cheksin wafam thamkhrabani adubu Pakistan na ichaw na asi India na thokanbani haina mara sirakhibani haidi Meeoi amana mataw karamna suicide tawduna CBI haina AI chatbot ta hangba wahangda pakhum piraktana tumina leikhibada ngaknakhre Chawkhalakpagi matungina Meeoi ba khunaina hiram kayada artificial intelligence AI gi mateng launari adubu angakpa thawdo ama oina Meeoi amana mataw karamna suicide tawduna CBI haina AI chatbot ta hangba wahangda pakhum piraktana tumina leikhibadagi angakpa phawnakhre haidi panba yabadi AI gi tungan ba company singna saba chatbot singi mateng lauduna ana layengdagi hawraga Meeoi bagi tangai fadaba pumnamak share tawduna AI gi mateng launarakrabani adubu hojiksu AI da semdokadaba posak kaya ama yawri maruoina medical science ki lamda AI gi pautak lawba yadaba kaya yawrakpana maram oiraga company singna AI da medical gi lamda maruoiba wafam phongdokpa thingmathamkhrabani hojik malemgi Meeoi billion kaya ama AI gi mateng lauduna thabak sunari loinana awa nungai fawba AI da share tawduna pothanari bani adubu Meeoi bagi hauna sa hangba yaba amadi hangba yadaba wahang kaya AI da hangbagi chatnabigi masing yamkhalakpa maramna AI gi chatbot sariba company singna makhal makha kaya gi wahang hangduna kadai fawba Meeoi ba khunai amadi AI ga chatminaba yagadage haina thijinlakhibani AI gi matangda yamna kupna thijilliba scientist singna phongdorakpagi matungina AI chatbot ta Meeoi amana mataw karamna suicide tawduna sigani haiba wahang hangnarare haiba paw phangbadagi thijin humjinba singna AI da Meeoi amana mataw karamna Meeoi amana suicide tawduna sigani haina wahang hanglubada pakhum piraktana tumina leikhibani haidi Russia dagi thau lei haibagi maralda India da chada yankai tariff thamjinba US ki president Trump na double standard tawduna Russia dagi thau lei na badil tawram lei Russia dagi thau lei haibagi maralda India da tariff chada yankai thamjilakraba US ki president Donald Trump na double standard tawduna yamna aronba mawngda Russia dagi thau lei na badil tawram lei haina Wall Street Journal gi report amana phongdorakli ningsingba yabadi Europe ki Chawkhale hairiba leibak-sing human rights ki lamda khwaidagi achumba chatpa leiba amani haiduna laklabasu masagi kanaba yengduna thabak tawduna lakhiba ngaktani makhoina tawba thabaksingna achumbani haina su lauduna lakhibani hawjik Israel na Gaza da Meeoi lising kaya hatliba asi karigumba Europe ki leibak-singna human rights pu tasengna pumnamaki miyeng yamna lumna chatpa oiramlagadi ngasi makhoigi Gaza gi lan tumina yengduna leiriba si yengfam thokte loinana Russia dagi thaulei haibagi mingda US na India da tariff chada yankai thamjilakliba si thamfam thokte Maramdi Russia dagi khwaidagi thau yamna leiba leibakti China ni adubu US na China da tariff thambadi ngamdri masina takpadi America hariba leiba asi masagi kanaba phangnabagi damak marup oiba leibak fawba hundokpa ngamba leibak ni haibasi handaki matang asida amuka hena mayek singlakhre haidi Russia dagi thau lei haibagi damak India da tariff thamjilakhrabasu handak Trump na Alaska da Russia gi president Vladimir Putin ga unakhiba adu da Trump masamakna Russia dagi thau lei na bagi damak aronba mawong da dil tawnaki haidi Report asigi matung inna America gi energy gi lamda achoba company ama oiriba Exxon Mobil hariba company asina Russia gi government oil company Rosneft hariba company asiga yamna lona thumna thau leina bagi wari sanaduna dil tawnakhibani haina Wall Street Journal gi report amana phongdorakhibani Nagalamrom da German gi newspaper Fast ki report amagi matung ina America gi president Donald Trump na India gi prime minister Narendra Modi ga wari sanabagi damak phone tarakhibada Modi na phone Thangalakidre haina phongdorakli panba yabadi president Donald Trump amadi prime minister Narendra Modi handak chehi gi oina hokiba June 17 ta Trump na phone tarakpadagi wari sanaki madugi matungda makhoi ani gi marakta wari sanaki ba leitri ta sengnamakti Trump ki thawong asida Narendra Modi khamthengna sawbaga loinana Russia China Japan amadi atei atopa leibak Singapore na chaminna ba honari hairi Kanglai bak ya pun bokholau degi lokhatkhre CDF ki lan mi photo sida uribasi loina junta gi air struck before 25 August 2025 ta sikre ngarang Asibasing khunba loiduna purakpa haukhre location chinlen thanleng haina kanglai bak ya pun bokholau na update to